Ngara numida wairam phongkhiba panam pawje digi maruoba paw khara khangasuraga miyamda khudo tamjuke Kuki militant singna akanba mawongda landarakpada police personnel ama khulngapa ama soklei Imphal East ki Yangangpopi police station ngi manung chanba thamna popi china sabi amade Santi Khombalda Kuki militant singna ngasi ayu pung 12 tabada bom amadi nomaina akanba mawongda landarakrai ngasi nungthil athengba phawba chathakhiba nomai kapnabagi thaudo aduda special commando personnel ama amasung khulngapa ama soklei press na phangba pawda soglaba commando personnel adu Imphal West ke manung chanba lamdeng khunok lamsangdagi ke harida sai contractor apopa ke rajen kawe ma ki oi thangba lengjum mayada nomai maru ama pandina sokpane khudakta Jemnins hospital da pukhatuna laikana ke ma ki phibam nungsa thiningai oidre haide thaudo aduda khulnga pamioi amasu khongsada nomaina pandana soke khudakta manakna ba primary health center da pukhatuna layengke soglaba khulnga pa adugi maming matha khangba ngamdrei pawasina makha taraduna ngasi ayu pung 10 purom tabada Kuki militant singna ihan hanba oina natumching amasung oyoksingga naknaba Kangpopi district ka tainapam oiba mafam singdage thamna popi sana sabi amasung Santi Khobal tamna bom amati namai kapsinduna landarakke Kuki militant sing aduna atat akham leitana attack chatharakpa aduna maram oiraga maitei khosing asigi khunja sing safagadaba mafam sing theiduna lainakhi haire nomai kapa adu ngehak kanarabasu lepa leitina chatharakpadagi maikai adomda ngak senaba leiriba CRPF amasung Manipur Police Commando sing thomjilaktuna khudhanbaga lonina nakal anigi marakta akama mawongda khuthongnakhi amaromda Kuki militant singna bom yauna akama mawongda landarakpadagi ahemba commando personnel sing changsinaba honabada Indian Army na Yangangpopi Santi Khombalgi lambida Kespa gari thasinduna thamduna changhankidei thong aduda miyamna saungnarakpadagi Army sing adubu namkhaiduna commando personnel sing nampuda Kuki militant sing thengna basangankhe khuthongnaba adu nungthil athengba fawba ngehak kanaraga lepna chathabaga loinina maduda commando personnel ke haridas nomaina pankibane security ki ahemba personnel sing mafam aduda changsilakpadagi nungthil pung 5 rom taba adwaida khuthongnaba adu control tauki haire panba yabade tha asigi 25 Christmas numita Imphal East ke Sinamkomda Kuki khulai fiber singna bom amadi namai kapsinduna landarakhraba matung numi adumaki numidangdagi hauna sanasabi thamna popi Santi Khombal amasung chamukhokna singba maitei khosingda leptuna landa chatharakbane makha tarakpo ina editorial gi pawda miyamda khudo tamjige huranbada so chinaba amade yeknabada khulai pithokpo oina thoklabra Manipur gi miyamna hokhiba kumja 2019 dege ngasi phawbagi haibadi sahi 2019 gi December thagi aroiba matam yorakpagi matam asi phawbada khwaidagi hena thajadaba amade yaningdaba thong chathaba India ge army singi manungda Assam Rifles asisu amani haiba yai Manipur da tha kun phraklaba Kuki singna maitai singda landabada Kuki narco terrorist singda tongsinba manbagi thong kaya muk chathaba manbadagi Manipur dagi Assam Rifles alankro haina tha 10 hena lauduna lamdam asigi miyamna ngasi phawba leire masigi asoba maramde India ge Central Force singna Kuki singi froda leiba manbagi thong chathaduna leibadagi oigani khalli aduga hawkhiba November ge 15 da yengkhaitare suba Mountain Division Camp leiriba leimakongda Kamal Babu kauba maitei amma sangkhibadagi ngasi phawba thiba khangdana leiriba asinasu hena Manipur gi yelaumi miyamna Central Force singna thajadabagi chang nomagi helapagum tarakli masida sunatana Manipur gi yelaumi chingna Kuki khul fawraga nakna chatpada Kuki singa loinana Central Force singna phuba jaiba amade kyan khangambagi thong chatharakpagi pawsi itattatana tanarapakum tauri oirakliba phibam asina maram oiraga India gi Central Force singa Kuki singa kari karamba aronba agenda leibana no haibagi wang kaya lamdam asigi yelaumi chingmitami singna maikai kaya digi hongnarapagum tarakliba simakti state asigi yelaumi chingmitami singi oinade yamna leibak thibani haina khalli maramdi Manipur gi yelaumi sing asigi mathakta India gi Central Force sing asina
Indiaꯒꯤ citizen amada yenggadaba miyengi chang hantharakpa manbagi thong kya chatharakpagumna tarakpa asina achauba maram ohelakli haibada langadaba mandei. Hauji state asida Central Force 60 muk leiraklaba matam asida asiguma thong asi makhatana chathaduna leirabadi lamdam asiga yelawmi chingmi tammi singi punsida mi paiba poknabagi maram oirakadauri. Nakal amaramdana Manipurga Myanmarga tainaba ngamkhai paringda Myanmar macha amadi India macha changthok changsin tawbagi athingba kimi 10 gi manungda khara komthokpagi thong chatharakpada Assam Rifles ki ayaba yauraga changthok changsin yahanbagi thong chathaba hauragani haibagi pau tanarakli. Amaramda Assam Rifles ko Kuki narco terrorist singa afaba mari leinaba manba thong kya leiringa cherakta Myanmar amadi Manipur gi ngamkhai ki marakta chathok changsin tawbada Assam Rifles ki ayaba yauraga changthok changsin tawhangadari wasimag state asigi yelawmi singna kari khalamgani haibagi wahang kayamuk lakadauri. Maramde Assam Rifles asi popi thaduna Manipur gi umang kokthokliba Kuki singbu yengduna leiba Central Force ni haibasi state asigi miyamna ikhangda khangnaduna leiribani. Maram asina handaki India lengaki thong asidi lamdam asigi yelawmi miyamna huranbada shosinaba yeknabada khulai pithokpa oina khalakpa yai. Maram aduna Manipur lengangna hiram asigi matangda yamna chakchena yengsima chumgadaba mali. Makha tarapa pauda Kuki militant singna maitai khulda landarakhrei Police Commando personnel ama yaona ahum sokle CRPF amasung Commando na bom yaona akanba mawongda attack sathakhrei. Haukiba tang 3 dagi hauna Kuki militant singna Imphal East ki yangang popi police station gi manung chanba thamna popi samoko kunau sana sabe Santi Khombal amadi yangang popi da leiba maitai khulsingda lepna chatharakhiba attack ki manung chananga sisu hariba khulsing asida ayopung mapam makharam tawadagi bom yauna akanba mawongda landarakhrei. Thaudo aduna maram oiraga khul asigi miyoising safagadaba maphamsingda lanjanakhrei. Kuki sing landarakhiba jagasing aduda CRPF amasung Police Commando sing thomjinduna akanba mawongda nongmai kamnakhrei. Combined Force ki maikaydagi Kuki sing leiriba jagasing aduda bom kapsinduna athengba phawba khut thongnakhrei. Nongmai kamnabagi thaudo aduda Police Commando gi personnel ama yauna miyoi ahum soklei Army amasung maira paibi singi marakta chaungna muknakhrei. Makha tarakpoina atemba pau amakhatang miyamda khudol tamjige thamna popida Kuki militant singna kablakpa nongmai maruna Paomi amagi oi thangba makhongda panduna soklei. Makha tarakpa pauda Kaksing Police ki mayokta irang haurakhrei. Kaksing Police na langchai thongnagi thomi ama kauba lakpada miyamna Kaksing wairi sabol laikai irang haurakhrei. Pawasin hai phajingkiba langsai thongnagi thomi sing thadu haiduna taksilingai cherakta ngarang numidang pung 3 rom tarakpada Kaksing District Police ki kanggu amana lupa sigi thomi amagi yumda laktuna police station na laknaba sumon piramki. Police ki thong aduda khoisaungnaraba miyamna police ki gari chatkhiba yaro haiduna irang haurakki. Loina police ki maikaydagi micham miyam amade khulngakpa pharoi haibagi thajaba ama pidrib fawba policing adu hanba yaroi haina thattuna thamki. Pau adu tabadagi Kaksing Police ki ahemba team laktuna miyam aduga wari sanaki. Wari sanaraba matungda miyamna phajinuna thamliba police gari sing adu thadoktuna miyamgi irang adu loisingki hairi. Panba yabadi Jiribamda nupi angang yawnga miyoi 3 Kuki militant singna tamthina hatkiba thaudo adu yaningdaba phongdoktuna Kaksing AC gi MLA gi yumda changsingkiba khongjanga mari lenena langsai thongnagi campaigner yawnga thomi 9 Kaksing Police na phajingkibani.